Imphal East District ki Mafaudam Police Station ki manakta ngasi ayuk pung marirom taba matamda kuki khulai paimani chingnaba singna bom amadi nongmai kapsinduna attack tawrakpada khol ngakpa ama tamthina sokpadagi Rajmedi City da laikanakhrei Thaudok thokfamdagi fangba pauda ayuk pung mari khare helakpada Mafaudam gi Police Station dagi panglab lab taba mafam amada kuki khulai paibasingna Paibasingni chingnabasingna bom amadi nongmai round kaya kapsilake khulngakpa ama bom machetna haksangi mafam kaya da pandura tamthina sokhe soklabalamyan babu ika laikai miyamna khudakta North AOC da leiba Rajmedi City da pukhatuna layengke soklabalamyan bagi fibam lubadagi ICU da thamduna akanba treatment chathari amaromda bom gi attack chathaduna lamyan babu tamthina sokhankibagi thaudok asibu mahakya pokpina akanba maongda condemn tawrakle Loinana soklaba macha sigi layeng badalay ngak na mateng pangbiyo amadi Mafaudam gi akoy bada masing yamlaba Central Force kaya layna kuki sing na ngay hak laytana attack tawrakliba sishu waro shilama purak na bathabak lawkhat biyo hayna apil tawki. Wahai tadi aku cingnya tamnya ngai ini nasi bay mayam thada kare moi na ngasi ngapi bay da ngasi aigi isa ki phibam si yauri je moi na ngapiram magadi isa phibam si yau ga ba ai ko magi isa kaya mandre luar manadra sakanu ngasi ko kari to mira karage asu wana cingnya tamnya de hingi ba Meitei ko ka mai am si bu kari yang bira ke sarkana tum ko ne ba ko kan kita sarkana ngasi ko cingcha bi to bira ba ngasi bu kari to bira ke tum ko ngai ba ko ji bu kan ara kan bi ke ngasi ogi sa cho kan ma kan bo rong ni sa ka chu tampak ta kumping tong ni lao thoro kana no kumping tong ko ta tampak ta thulo mating matang na lai ba chi bai kana no thulo mama khoi ki juling sen sa ta na pu do ke thulo mama khoi hing li ngai dei cha ki ma thu na ma ta pa ro ngasi